Kuki Khutlai Paibashing Meethungsang asing Laipham len ama oriwe Imphal East District Kunrapam Kendrigi Manung Sanba Yumnam Kuno Manakta Laiba Kongba Maru gi Laipham len Amadi Meethungsang Mai Tharamle hari Pawsin hai ngasi nungtil pung 3 minute tararom taba matamda Kongba Maru Laipham len gi akoibada maikhu kaba unarakpadagi manak nakpada laiba miyoi singna sangsinduna yengluba matamda Mai Tharamle haiba khangba ngamlakhibani hari Hojik thodok thokhomna MAMI TV gi pawmi sitaranjan Maitai Lady thodok adu matau karamna thokhibano haiba khangminabagi tanja adu lojage चित्र तारबो ताजरे हौजिक फाउबगी ओइना मफमदे करि करि थौदोक थोखिबा करि करि पाउ लेरि हौसि दामरजेट खुनापम केन्द्रगी मनुंग सिन लेबा इसिंग थेनबी हारिगा खंगरिबा मफम सिदा लेबा कोंगबा तुरेलगी हरफम ओरिबा कोंगबा मरु हारिगा खंगरिबा लाइफम असिगी लाइसंग अमदी लाइखोरम लाकपा सिंना थुंगफम ओरिबा मिथुंगसंग अमा ngasi kuki wegani singnaba singa pung 3 makhairom tarpa matamda mai tharamle aduga loinana laifam asigi singkhongda saba atopa laisang amadi mithungsang loinana tokhai tokhaba singkhra su kuki wegani singnaba singna ngasi pung 3 makhairom tarpa matamda mai tharamani aduga thodoga sibu thokle tabaga manipur police commando team gi loinana central force sing su mafam dresang silabe pauleri हौजिक फाउबगी ओइना थौदो दुगा मरि लेनबो मिफाम पुन सिंबगी पाउ लेरिबा हजि फाउगी ओइना थोदो सिगा मै लेना मिफाम पुन गसिंबगी पाउ मिफाम पुन gi पाउदी लेत्री अदुमैना mak थोदो सिबु थोले हाइबा ताबगा अखोगी माइकै सोंगी हाइजबा तारे माइकै सोंगी मैरा पाइबी अमदि तोखाइ तोखाइबा कया सिंसु चंगसिलगा खोइसानर मियाम सिंगदना यांगबो उत्पगी ममिदुमदि साउना तारी ओके थागसडी चित्ररंजन मखा ताबा पाउ मुक लोगजरके Pawsin maka taribadi thodok adu thokle tabadagi pangai kunrakpam yumnam kunogi akoibada leiba miyoi kya thodok thokpam da sangsin khrairi Kongba Maru Laipham len gi thangnabada Khonem Phai Kuki Kunlei kun aduda kundariba Kuki singna Mai Tharamba oiba yai haina thajanari ningsingba yabadi sahi asigi March tarik 13 da Kongba Maru gi hill range ki sharukta lanmai tharamba amadi u yalamba miyoi taret Imphal East District ki police ki kangmuna fagat khibaga loinana miyoi sing adugi mathakta case lokhat khibala ikrabani